simple mana de maina video sem de sumana de aduni nangi magaya ma agi magaya ma magi mayam pun mopo ikono na kuram sari mayam ngasi video se aina thengna jaba Facebook ta thengna jare ko kaina di ibung upa ani khakko akhoi di phaja thokpana miyam mamang da phaja bani bo pun mak se ko aidi ado ani aidi mioi ani se kanan habit akhoi aina adum khangni bako ado yamba ko gutra ipa ko gutra ai ko ama hekta hairege ko ama hekta kaurege ko nakhoi ani gi tauriba ngangnariba saknariba mayam do aidi yengnariba video yengnariba pumna makse yengbada ware aida haining bidi sigi matangda asigi video asigi matangda haidi mayam noi manipur da sining mami si jaga sano mai cha kira angang sigira ahan sigira manipur maitai pun ma tunggi sano noi sining ma sigi sano akhoi thabal chong da ba yade hai bagi mata gumni ko hojai lanka asam rom da hoji tongnari ba kano se ko thabak thorom sing se ko somda nukti gi mi sina nukti gi nongmai ka na nukti gi mi makong no karana kari nung na panadra mi sina dana ama pang tau to si sarasida somsai ta hojai lanka ama somsai sida nukti gi thabal ngahak lagi story thangalani mayam asigi khunchi da pakhang sabi sining na wana sinjeri mayam soidena lakpi pung tare ti hauragani music na sini aduni adani nati no si common se sai raudra bada sini da akhoi aise manipur macha na te ko manipur macha na kasar macha da asam macha da ngang bai na te ai si isa mak ai manipur macha na te bai se kasar macha ne asam ni ko aisu asam ne ko akhoi somda su kasar su thabal yam chongam me do irang si hawal pa akhoi chapla lep khre ko adu laga akhoi gi kana da kasar gi akhoi gi lup sing nam lai akhoi gi manaba yam sing ne nam lai moina chong ma ja de na moina su notice to khre chong di kan chong de singribon haiba Hundo, Singribon, Hogi, Sajibun, date 14 asida, it is happened about the copter, the announced to home Nikaba, Adoga, Tingle Nikaba, Lan, National Mission, Tiana Lubro, Tabana Lubro, Ludina, Adumai told them never. Sigi Matang, they were home for a Tansaga. Mayam the Jumila, the Hibidamoko. Tag ready, hide the Kangum Tokro, Taga, hide the Kangnabro, Mapam, the Tauriba, Pibam, Jikarina, Kambum Toy, Tag the Kumum Toy. Tabal say, Johnny Mupam the Jongsano, my men knew I would upon Tuxasano. Ting Buggy hug right, a the lake. A the Canada supi de Bako, do it Ting Buggy right there, a the Canada supi there. I do Aina hiding body, Manipuri Maliba, idem them the toy but Hodok say, Saruk Yaminasi, a sing of Kiharabata, Saruk Yaminasi, a masen khanaroisi, masen khanaroisi, a masen Hunanawang Narushiko. May they masen my angam Hunanawang never say. Atop mihan chana khwak jaibani moigi maitai mesen phawati na bayade aduga akhoi karare tina doino haiba wahai se hai khigani ikai jai ko aduna aina nonda hainingi bise karim nate ko asumna migi adi khun video masema matam da ko khun pakpa mafam pakna wangang base ngangbi roisi ko Nasamak na su akhoi se bujai kri mi khun laga wangang ba mi khun pa ga wangang ba habise nasamak su akhoi da haibi khibani dugi matang da su akhoi na aina haidi khoi gi sindu bindi nambagi matang da haidi manipur mi ga khara tarka jena rubai damakta kasar macha manipur macha pandana wangang nei du tawida tawi haidana somna yam sathina akhoi da bujai bi khibani adubu aigi ma ki dei sunga si video session jarakpani Yaraga di migi makun palaga wangang biganu kun laga wangang biganu ko ado video do semi ba video do semu ko shuna te ko kun palaga mafam hulaga wangang basi di to biganu habidi mafam do palaga wangang biganu habini ko phajana habida ko mafam do ka mafam ma do palaga wangang biganu aidi haining ba leiraga su ko haidi adum asing ba mi oraga di wakhal ta ba kok lei ba mi oraga di ko Aidi nang ngangi bedo makoi loi ba pani loi khongane ba ko ngangi bise kana da no kari da no hai bise ko adubu kai hai ta re nang na khundo palu bani ne mafam do palu bani na haidi moi shu video person na re khoi mafam sigi di aduni adani ngamna ba khumnari ba ko myam ko ado aina haija ka da bai di nang atai lenguranu kai no di ko
ꯂꯦꯡꯉꯨꯕ ꯇꯥꯔꯒꯗꯤꯀꯣ ꯂꯦꯡꯉꯒ ꯄꯨꯊꯩ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯦꯡꯉꯨꯔꯅꯨ ꯌꯥꯝ ꯂꯦꯡꯉꯗꯤꯀꯣ ꯄꯨꯊꯔꯛꯀꯅꯦꯕꯀꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯇꯔꯀꯗ ꯐꯥꯁ ꯆꯠꯂꯤꯕꯅꯤ ꯐꯥꯁ ꯇꯥꯔꯤꯕꯅꯤ ꯇꯔꯀꯗ ꯑꯃꯅ ꯑꯃ ꯇꯔꯀ ꯃꯌꯦꯠꯅ ꯖꯦꯠꯁꯟꯅꯕꯁꯦ ꯀꯨꯝꯔꯥ ꯈꯣꯡꯗꯨꯝ ꯃꯔꯤ ꯃꯥꯏꯔꯦꯟ ꯃꯔꯤꯗꯒꯤ ꯍꯦꯜꯂꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯔꯤꯁꯦ ꯍꯥꯏꯗꯤ ꯖꯦꯠꯁꯟꯅꯔꯛꯄꯗꯀꯣ ꯄꯪꯆꯦꯠꯇ ꯆꯦꯠꯂꯤ ꯁꯠꯇꯣꯛꯄ ꯖꯥꯠꯅꯗꯕꯅꯦꯕ ꯖꯦꯠꯁꯟꯅꯈ꯭ꯔ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯥ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯍꯥꯏꯗꯤ ꯆꯥꯎꯈꯠꯇꯕ ꯃꯤ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯔꯛꯏꯀꯣ ꯑꯆꯨꯝꯕ ꯃꯐꯝꯗꯗꯤ ꯆꯨꯝꯃꯤ ꯍꯥꯏꯗꯣꯔꯤꯅꯤ ꯑꯂꯥꯟꯕ ꯃꯐꯝꯗꯗꯤ ꯂꯥꯟꯅ ꯍꯥꯏꯔꯛ ꯇꯥꯕꯅꯤꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯊꯥꯕꯜꯗꯣ ꯆꯣꯡꯅꯗ꯭ꯔꯦꯕ ꯀꯩꯅꯣ ꯏꯔꯥꯡ ꯀꯜꯂꯛꯄꯒ ꯊꯥꯕꯜ झप ꯑꯃ ꯂꯦꯞꯈ꯭ꯔꯦꯗꯅꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯂꯦꯞꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕꯨ ꯁꯧꯒꯠꯄ ꯃꯩꯇꯩꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯂꯩꯌꯦꯕ ꯂꯨꯞ ꯂꯩꯌꯦꯕꯀꯣ ꯅꯪ ꯆꯛꯊꯨ ꯅꯪꯅꯁꯨ ꯃꯤꯒꯤ ꯃꯊꯤ ꯐꯥꯏꯈ꯭ꯔꯦ ꯃꯤꯅ ꯀꯥꯏꯗ ꯖꯨꯡꯍꯟꯈ꯭ꯔꯦ ꯀꯥꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯦꯡꯉꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯅꯪꯅꯁꯨ ꯁꯤꯅꯤ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯊꯃꯣꯏ ꯄꯥꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯉꯤꯕ ꯉꯥꯛꯇꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯃꯔꯝꯗꯤ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯪ ꯅꯁꯥꯁꯦ ꯂꯋꯥꯏ ꯇꯥꯍꯜꯂꯕꯅꯤ ꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔꯒ ꯀꯩ ꯀꯥꯟꯅꯒꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯨꯟ ꯄꯛꯑꯒ ꯋꯥ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯀꯁꯥꯔ ꯄꯛꯇꯣꯏ ꯀꯔꯤꯒꯤꯅꯣ ꯀꯁꯥꯔ ꯄꯛꯀꯅꯨ ꯀꯁꯥꯔ ꯄꯛꯀꯅꯨ ꯀꯁꯥꯔ ꯑꯃ ꯄꯛꯂꯛꯄꯗ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯄꯛꯏ ꯀꯁꯥꯔꯗ ꯀꯔꯤ ꯈꯨꯟ ꯇꯥꯒꯦ ꯀꯔꯝꯕ ꯈꯨꯟꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯁꯛ ꯈꯪꯉꯒ ꯍꯥꯏꯔꯣ ꯑꯗꯨꯅ ꯉꯥꯡꯉꯛꯏꯕ ꯈꯨꯟꯗꯨꯒꯤ ꯃꯤꯗꯣ ꯈꯨꯟꯗꯣ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯪꯁꯨ ꯉꯥꯡꯅꯤꯡꯉꯗꯤꯀꯣ ꯆꯞ ꯆꯥꯕꯤ ꯀꯁꯥꯔ ꯄꯛꯑꯒ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯀꯁꯥꯔ ꯄꯛꯂꯕꯅꯤꯅ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯄꯨꯝꯕꯅꯦꯕ ꯅꯪꯅ ꯄꯛꯂꯛꯏꯁꯦ ꯀꯁꯥꯔꯒꯤ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯇꯧꯗꯦꯀꯣ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯇꯧꯗꯦꯀꯣ ꯅꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯒ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯦ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯁꯥꯝꯗ ꯇꯥꯒꯦꯔꯥ ꯑꯁꯥꯝ ꯍꯣꯖꯥꯏꯗ ꯇꯥꯒꯦꯔꯥ ꯀꯁꯥꯔꯗ ꯇꯥꯒꯦꯔꯥ ꯃꯩꯇꯩꯗꯤ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯣꯏꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯖꯍꯥ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯁꯥꯔꯗ ꯊꯣꯛꯑꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯦ ꯍꯣꯖꯥꯏꯗ ꯊꯣꯛꯑꯦ ꯂꯪꯀꯥꯗ ꯊꯣꯛꯑꯦ ꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤ ꯊꯧꯗꯣꯛꯇ ꯊꯣꯛꯄ ꯃꯇꯝꯗ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯑꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯞꯅ ꯂꯩꯔꯕꯁꯨ ꯑꯩꯈꯣই ꯄꯦꯟꯖꯗꯦꯀꯣ ꯄꯦꯟꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯇꯔꯀ ꯃꯔꯀ ꯖꯦꯠꯅꯗꯅ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯣꯏꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯛꯑꯕꯅꯤꯅ ꯃꯤꯒꯤ ꯈꯨꯟ ꯍꯨꯟꯗꯅ ꯋꯥꯗꯣ ꯉꯥꯡꯅꯔꯛꯑꯕꯅꯤꯅ ꯀꯃꯦꯟꯗꯗꯤ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯀꯁꯥꯔ ꯍꯥꯟꯅ ꯊꯤꯡꯉꯣ ꯅꯣꯏꯒꯤ ꯀꯁꯥꯔꯗ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯟꯅ ꯊꯤꯡꯉꯣ ꯑꯗꯣ ꯀꯃꯦꯟ ꯇꯧꯔꯤꯕ ꯅꯈꯣꯏꯁꯨ ꯖꯨꯒꯣꯠ ꯏꯆꯥ ꯆꯥꯗꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯤꯌꯨ ꯀꯁꯥꯔꯗ ꯍꯥꯟꯅ ꯊꯤꯡꯉꯨ ꯀꯁꯥꯔꯗ ꯊꯥꯕꯜ ꯆꯣꯡꯗꯕ ꯀꯨꯏꯔꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯖꯔꯤꯀꯣ ꯀꯁꯥꯔꯗ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯦ ꯂꯥꯟꯁꯤꯉꯩ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯎꯁꯪ ꯃꯇꯝꯅ ꯌꯧꯔꯛꯄꯒ ꯊꯥꯕꯜ ꯍꯥꯏꯕ ꯊꯥꯕꯜ ꯆꯣꯡꯕꯤꯁꯦ ꯇꯧꯅꯈ꯭ꯔꯦ ꯂꯣꯏꯅ ꯀꯁꯥꯔ ꯄꯨꯝꯕꯗ ꯃꯊꯪ ꯑꯗꯣ ꯗꯤꯟ ꯑꯃꯗ ꯊꯥꯕꯜ ꯀꯌꯥ ꯊꯣꯛꯏ ꯑꯗꯨꯃꯥꯏꯅ ꯆꯣꯡꯅꯈꯤꯕꯅꯤ ꯀꯁꯥꯔꯗꯀꯣ ꯗꯤꯟ ꯑꯃꯗ ꯊꯥꯕꯜꯁꯦ 4-5 ꯊꯣꯛꯅ ꯆꯣꯡꯕ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒ ꯀꯁꯥꯔꯗ ꯍꯥꯟꯅ ꯊꯤꯡꯉꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯍꯨꯟꯅꯅ ꯃꯅꯤꯄꯨꯔ ꯍꯨꯟꯅꯗꯅ ꯑꯗꯨꯗꯒꯤ ꯑꯁꯥꯝ ꯍꯣꯖꯥꯏ ꯂꯪꯀꯥ ꯑꯗꯨ ꯑꯗꯥ ꯃꯥꯏ ꯊꯣꯛꯄ ꯑꯉꯝꯕ ꯇꯧꯅꯔꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯃꯅ ꯉꯥꯡꯉꯦ ꯑꯃ ꯄꯨꯊꯔꯦ ꯑꯃꯅ ꯉꯥꯡꯉꯦ ꯑꯃ ꯄꯨꯊꯔꯦ ꯍꯥꯏꯗꯤ ꯑꯅꯤꯃꯛ ꯄꯨꯊꯔꯤꯉꯩꯁꯦ ꯉꯥꯡꯊꯣꯔꯛꯄꯗ ꯑꯍꯥꯟꯕꯗꯗꯤ ꯐꯖꯅ ꯉꯥꯡꯉꯝꯃꯦ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯇꯥꯔꯛꯄꯗ ꯃꯇꯨꯡ ꯇꯥꯔꯛꯄꯗꯀꯣ ꯄꯨꯊꯔꯦꯕ ꯃꯈꯣꯏꯅꯤꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯋꯥꯍꯩ ꯌꯥꯎꯔꯛꯑꯦ ꯉꯥꯡꯉꯣꯏꯗꯕ ꯋꯥꯔꯤ ꯌꯥꯎꯔꯛꯑꯦ ꯃꯌꯥꯝꯀꯣ ꯑꯩ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦꯀꯣ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯩ ꯍꯥꯞꯅꯤꯡꯉꯦ ꯑꯗꯨꯕꯨ ꯍꯥꯞꯄꯔꯣꯏꯒꯦ ꯃꯥꯅ ꯀꯁꯥꯔ ꯍꯨꯜꯂꯒ ꯋꯥ ꯉꯥꯡꯉꯦ ꯅꯈꯣꯏ ꯀꯁꯥꯔ ꯃꯆꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗ ꯍꯥꯟꯅ ꯃꯐꯝ ꯍꯨꯟꯒꯅꯨ ꯃꯐꯝ ꯍꯨꯜꯂꯒ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯃꯐꯝ ꯍꯨꯜꯂꯒ ꯋꯥ ꯉꯥꯡꯕꯁꯦ ꯑꯩꯈꯣই ꯏꯁꯥꯇ ꯅꯠꯇꯦ ꯐꯪꯉꯤꯕ ꯑꯩꯈꯣꯏꯇ ꯅꯠꯇꯦ ꯁꯥꯎꯗꯣꯔꯤꯁꯦ ꯄꯨꯝꯅꯃꯛ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯁꯥꯎꯔꯛꯇꯣꯔꯤꯃꯤ ꯀꯁꯥꯔ ꯍꯨꯜꯂꯒ ꯃꯤꯒꯤ ꯃꯐꯝ ꯍꯨꯜꯂꯒ ꯋꯥ ꯉꯥꯡꯕꯁꯦ ꯄꯣꯛꯄꯤꯌꯨ ꯂꯦꯞꯄꯤꯌꯨ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯉꯁꯤ ꯊꯥ 5 ꯈꯛꯇ ꯁꯨꯔꯤꯕꯤ ꯅꯨꯄꯤ ꯀꯣ ꯑꯉꯥꯡꯗꯣ ꯅꯨꯄꯤꯅꯤꯀꯣ ꯊꯥ 5 ꯈꯛꯇ ꯁꯨꯔꯤ ꯃꯕꯨꯡ ꯑꯗꯨꯅ ꯆꯍꯤ 5ꯇ ꯐꯥꯔꯤꯕ
ꯆꯍꯤ 5ꯇ ꯐꯥꯔꯤꯕ ꯑꯗꯣ ꯃꯆꯟꯅꯨꯄꯤꯗꯨꯅ ꯊꯥ 5ꯇ ꯐꯥꯔꯤꯕ ꯑꯗꯣ ꯁꯤ ꯂꯩꯈꯤꯗꯕꯁꯦ ꯀꯅꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯄꯨꯝꯅꯃꯛ ꯐꯥꯎꯔꯝꯒꯅꯤ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯕꯨ ꯃꯃꯥꯒꯤ ꯃꯕꯨꯛꯅꯨꯡꯗ ꯊꯥ ꯀꯌꯥ ꯅꯥꯎꯄꯨꯔꯒ ꯃꯆꯥꯕꯨ ꯄꯣꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯪꯉꯤꯕꯅꯤ ꯑꯁꯤꯒꯤ ꯆꯩꯅꯥꯈꯣꯟꯁꯤꯁꯨ ꯃꯌꯥꯝ ꯐꯥꯎꯔꯤꯕꯅꯤꯀꯣ ꯏꯆꯥꯅ ꯇꯥꯡꯀꯛ ꯈꯨꯗꯤꯡꯒꯤ ꯊꯥ 1 ꯐꯥꯔꯦ 2 ꯐꯥꯔꯦ 3 ꯐꯥꯔꯦ 4 ꯐꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯆꯥꯁꯦ ꯆꯥꯎꯖꯔꯦꯍꯦ ꯏꯆꯥꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯍꯦ ꯀꯥꯏꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯨꯒ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣই ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯧꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯅꯣꯛꯈꯤꯗꯅ ꯁꯥꯟꯅꯔꯛꯄꯒꯤ ꯇꯥꯟꯖꯥꯅꯦꯕꯀꯣ ꯑꯗꯨꯒ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯦ ꯑꯁꯤꯁꯤꯅ ꯁꯤꯁꯨ ꯀꯔꯤꯝ ꯈꯪꯄꯣ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯈꯪꯄꯣ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯃꯤꯗꯣ ꯐꯣꯇꯣꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯣ ꯃꯃꯤꯗꯣ ꯐꯖꯈ꯭ꯔꯕ ꯃꯃꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯆꯟꯕꯨ ꯀꯣꯜꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯨꯅ ꯉꯁꯤ ꯃꯆꯥ ꯑꯃꯇ ꯅꯠꯇꯦ ꯃꯃꯥ ꯑꯗꯨꯅ ꯀꯥꯏꯅꯔꯤꯕꯗꯣ ꯃꯆꯥ ꯑꯅꯤꯃꯛꯅꯤ ꯀꯥꯏꯅꯔꯤꯕꯁꯦ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯣ ꯐꯥꯎꯕꯤꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯀꯣ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥ ꯑꯅꯤꯗꯣ ꯑꯉꯥꯡ ꯑꯅꯤ ꯂꯥꯟꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯃꯄꯥꯅ ꯃꯄꯥꯟꯗ ꯍꯥꯏꯗꯤ ꯗꯦꯁꯄꯨ ꯉꯥꯛꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯁꯥꯒꯤ ꯃꯇꯨ ꯃꯆꯥ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯍꯧꯗꯦ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯁꯦ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯄꯥꯁꯦ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃ ꯉꯥꯛꯅ ꯗꯦꯁ ꯑꯃ ꯉꯥꯛꯇꯅ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯃꯄꯥ ꯑꯗꯨꯅ ꯍꯥꯏ ꯏꯆꯥꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯁꯤꯔꯝꯃꯒꯁꯨ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯆꯥꯗꯣ ꯀꯣꯟꯕꯒꯤ ꯃꯇꯝ ꯐꯪꯍꯧꯗꯦ ꯃꯄꯥ ꯑꯗꯨꯒꯤꯁꯨꯀꯣ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯨꯅ ꯅꯨꯡꯗꯥꯡ ꯅꯨꯡꯉꯥꯏꯅ ꯃꯤꯅ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯀꯥꯏꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯃꯣꯟ ꯄꯥꯅ ꯇꯨꯝꯃꯛꯄ ꯃꯇꯝꯅꯤ ꯁꯤꯒꯤ ꯃꯇꯝꯁꯤꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯃꯃꯥ ꯃꯆꯥꯕꯨ ꯁꯥꯟꯇꯤꯗ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗꯨꯒ ꯀꯨꯀꯤ ꯍꯨꯏꯁꯤꯡꯗꯨꯅ ꯚꯣꯝꯇꯣꯞ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗꯕꯅꯦꯕ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯏꯆꯥꯗꯣ ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤ ꯏꯆꯥꯗꯣ ꯄꯨꯔꯛꯎ ꯏꯆꯥ ꯊꯣꯏꯗꯣ ꯄꯨꯔꯛꯑꯣ ꯑꯅ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯁꯥꯊꯤꯅꯅꯦ ꯋꯥꯍꯪ ꯑꯃ ꯍꯪꯅꯤꯡꯉꯦꯕ ꯀꯔꯤꯒꯤꯅꯣ ꯂꯥꯟꯖꯗ꯭ꯔꯕ ꯃꯆꯥ ꯑꯅꯤꯕꯨ ꯑꯁꯨꯝꯅ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯄꯤꯔꯤꯕꯁꯦ ꯑꯉꯥꯡꯗꯨꯅ ꯐꯤꯕꯝ ꯆꯥꯗꯅ ꯑꯉꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯟꯖꯥꯗꯨꯒꯁꯨ ꯌꯦꯡꯉꯨ ꯑꯉꯥꯡꯗꯨꯅ ꯇꯥꯔꯤꯕ ꯈꯣꯟꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯖꯩ ꯏꯆꯥ ꯑꯃ ꯑꯩꯒꯤ ꯃꯐꯝꯗ ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯅꯤ ꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯅꯤ ꯁꯤꯈꯤꯕꯒꯤ ꯃꯊꯛꯇ ꯅꯍꯥ ꯃꯆꯥ 3 ꯑꯃ ꯂꯩꯈꯤꯗꯕꯗꯣ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯩ ꯒꯨꯂꯤ ꯐꯥꯎꯕ ꯀꯤꯗꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯄꯒꯤꯅꯤ ꯃꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯉꯁꯨ ꯃꯥꯡꯒꯅꯤ ꯍꯥꯏꯗꯅ ꯆꯪꯁꯜꯂꯨꯔꯤꯕꯗꯣ ꯀꯣ ꯑꯗꯨꯅꯦꯕ ꯃꯔꯝ ꯆꯥꯅ ꯁꯤꯗꯦꯒ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯗꯨꯒꯤ ꯃꯇꯥꯡꯗꯒꯤꯅꯦ ꯊꯋꯥꯏꯁꯤꯡꯗꯣ ꯄꯣꯛ ꯆꯥꯛꯄꯗꯒꯤꯅꯦ ꯊꯧꯅꯥ ꯍꯟꯗꯅ ꯀꯣ ꯂꯥꯟꯖꯗꯕ ꯏꯆꯥ ꯑꯅꯤꯗꯨꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯁꯔꯥꯔꯦꯟꯗ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯅꯍꯥ 3ꯗꯣ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯔꯛꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯤꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯗꯅ ꯃꯔꯩ ꯆꯦꯠꯅꯗꯅ ꯂꯩꯔꯦ ꯍꯥꯏꯕꯤꯌꯨ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯊꯥꯕꯜ ꯑꯁꯦ ꯂꯦꯞꯄꯤꯔꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝꯕꯨ ꯀꯟꯁꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯥꯏꯗꯩꯅꯣ ꯃꯌꯥꯝ ꯀꯁꯥꯔꯗ ꯂꯩꯔꯁꯨ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯔꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯁꯨ ꯑꯁꯥꯝꯗ ꯂꯩꯔꯁꯨ ꯑꯂꯪꯀꯥꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯥꯏꯗꯒꯤꯅꯣ
mayamgi achumbodo ai comment adum tawbiram akhoi horokphamse kaidagino Manipuri wangwada tariba maitai punumaki horokphamse kadaidagino tang hairoba adu comment tawroko kadaidagino horokpham maido adu khanghanse bako aduna horokpham khanglaga horokpham se khangminnaraga ko wase makata minasi ado haidi horokpham khangdabagi wangang sangang ngangnaba singsidi isu kaya pamsade aduna akhoi adu jamna khangzaba hijaba nachade adubu gyan tadrabe sing ngalingada gyan taminasi ko gyan tahobana khoigidi khwaidagi maruni ko aduna ngasidi video ase ai loisanjaraga aduna haidi mayokna riba lan asida aduga wafumna aroibe wafumna ko myam ko nupa asina haise se khozai nupa asina haise haidi kisani room da hairi bani ko nang di migi thibot thrang ama mami mathi krai phai adu phai ada phai thi phai ba yengoi kanana kari duga thi phai kanana kari adai da thi phai aya nang na sa maksu ngasi kisani room ge semai ba video se nang su mai mathi phai ba jeng ne je chemai nitra nang mas magi mathi phai ba jeng ise sonia akhoi na yamna support tawi yamna sunu shi jai adubu akhoi di manipur da chatlaga saruk yamina ba ngamde awaba sing do ko aduna asamgi ise sonia do masa hujik manipur da chattuna ma awaba jaminari aduga duishu mathakta mahangna manipur gi maigai dagi semi ba video mayam do di kari adusu migi mathi mayung ama kadai da kari phairi mathi kari machu phairi mayung kari machu hali kadai da mayung hanjalamni adu jing na ngang ni maso dudi adom kaiguma nang ngangi be do ngasi mana ubaka taraga nang khungong waja aduni nangsu nangi ngamba toipunu jingko aduga aseng bahayra bada ko thabak sinpham amata manade miyo be sinpham punu mak manade ko sinpham punu mak manade miyo be sinpham punu mak manade aina amasuni mana amasuni amana amasuni amana sinpham thabakki sinpham haiba manadri dum haina akhoi video content semba akhoi su sinpham se manade ngangi ba wahai wata video ama masigu masa manade nupigi thabak sinpham manadri dum haina akhoi video semba ko video semba akhoi su manade sini khangjal video semba mi su manade thabak sinpham manadri dum haina video semba su manade adoni nangi magayama agi magayama magayama amagi magi angama magai de satna bangak tani asike siga nangna nakhut thilaga wa ngang bagi right leite